ड्रग्सिंग मरुफंगना मांगहन्नबा मणिपुर लेंगाकना चथरिबा वार ऑन ड्रग की खोंजंगदा हेना माई पाकनबगीदमक करम मफमसिंगदा पोपी थारिबगे हाइबना चिंगबसिंग अनमैन एरियल व्हीकल UAV सिजिन्नदुना खंगदोकनबा थबकसिंग पाइखटपा हौरगनी UAV vehicle asi matau karamna sijinnagadaगे हाइबगी matangda changyeng ama chief minister nongthambam birena luchingduna official singa ngasi kuman lampakta pangthokre vehicle asigi matengna popi thaba mafamsing khangdokpaga loinana popi thariba mafamsingi pak chawba khangdoktuna amadi mafam adu yaugadoba lambi singsu laina khangdokpa ngamlagani hairi UAV vehicle asibu puthokliba Campbell Systems Private Limited ki official singna phongdorakpada vehicle asigi matengna हौरिबा पांबी सिंग अदु करंबा पांबीनो हाइबा मयेक सेंगना खंगदोक पंगमगनी हाइरी हौरकलिबा पिकलिबा महैरोय सिंग असिगी मखुत्ता समाज असिगी मराइबक लेपकदौरिबनी अफबा मणिपुर अमा नेशन अमा ओहेंसी हाइबा तारगदी तुंगी जातिगी युंबी ओरकदौरिबा पिकलिबा महैरोय सिंगबु अफबा लंबीदा पुरकनबा एजुकेशन सेक्टर सेमगतपा मथौताई हाइना CLP लीडर सु ओइरिबा फॉर्मर CM ओ इबोबिना हाइख्रे वाफम असी थौबाल कॉलेज की मायोकनबदा लेबा रुदा एकेडमी थौबाल की 15 सुबा फाउंडेशन डे सेलिब्रेशन दा अथोइबा मिथुंगी वारोल पीरदुना CLP लीडर ओक्रम इबोबिना हाइखिबनी थौरमदुदा इम्फाल ग्रुप NCC की ग्रुप कमांडर ब्रिगेडियर संदीप झुंजा अमसुंग इंडियन एयर फोर्स की रिटायर्ड ग्रुप कैप्टन KSH श्याम किशोना थौरम मपु अमसुंग अखनब मिथुंग ओइखी CLP लीडर ओक्रम इबोबिना मखाताना हाई लमदम असिदा अफबा अंगांग अमा थोलकपदा लैकाइदुना मियामसिना मंगोंदगी मतौ तमगदौरिबनी मरम अदुना अफबा जाति अमा समाज अमा सेमगतपा हाइबसी गवर्नमेंट खक्तना ngamgadaba nate laingak amasung private institution ani asina punna semgatminabagi achouba daita leiribani maram aduna aikoi gi punsida matam haibasi yamna maru oi haukraba matam haibasi amuk hana laknaroidabani haukraba matam gi value khangna chatpa mathau tai chawkhatpa samaj ama ohensi malem sida leiriba aikoi masen nungsi chanana lehensi hairagadi education sector semgatpa natana atopa leite फना यामना लंथुम लेबा मी ओइरबसु मचा अदुनबु फत्रगदी उपाय लेते मरम अदुना आइखोय खुदिंगमकी तुंगी लाइबक लेपकदोरिबा असि एजुकेशन नतना अतोपा अमत लेते हाइरदुना अंगांगसिंग असिबु मतिक चाना महै मसिंग फजना हैहलबा कांदा आइखोय यामना शांति लेबा अमगा अमगा नुसिनबा हाइबदु ओइगदोरिबनी हाइकी थौरमदुगा मरी लेनना एकेडमी असिगी मिथोय मिहेनबा महैरोय सिंग तोंगान तोंगानबा साना खोटनबदा माइ पाकलकलबा महैरोय सिंग मनापीदुना इकाय खुमनब उतबा अमदी कल्चरल प्रोग्राम कया पांगथोकपना मपुंग ओइबा थौरम ओइकी पिकलिबा अंगांग सिंग छात्र सिंग हाइबा तारे मयाम पुनमक सिंसी मसिना अखोयगी समाजसिगी जातिसिगी मराइबक मोइगी मखुत्ता लेगदोबनी मोइना लेपकदोरिबनी हयेंग अफबा मणिपुर अमा अफबा इंडिया अमा अफबा नेशन अमा अखोय ओएमसी हाइबा तारगदी पीबा अंगांग सिंसी की मखुत्ता महोय लेई अखोय पुनमकना महोय दे येंगिबनी सिगुंबा अखोय पुनमकना येंगिबा तुंगी जाति की युमबिरेन ओइगदबा अंगांग सिंसी सेमगत सागतबा अदुना जाति अमा समाज अमा सेमगतबा हाइबसे गवर्नमेंट खक्तना मसिंग नंबरते सिगुंबा प्राइवेट इंस्टीट्यूशन अदु गवर्नमेंट की इंस्टीट्यूशन अनिसिना कंबाइन टुगेदर अखोयगी हयेन कोन सेंगे हाइबा यादबा सो लुरबा अखोयगी साइनाउ सिंगी लाइफ से सेंगत मिनबदा अखोय पुनमकी अचौबा दायित्व लई हाइना आई खंजनिंगे चौखटपा समाज अमा ओहेंसी अदुगा पृथ्वीसिदा अखोय पुनमक नुंसि चानना नुंसिनना लेहेंसे हाइदे there is only one instrument that is education society से आई इसागी नतना कोई society कोई लमदम और नत्रकना कोई state अदुगा इंडिया as a whole मसिगी तुंगी लाइफ लेपदोरि से only education सिना कोई लेपदोरि बनी अदुना कोई औरैबा चाइनाउ सिंगयाम पुरा मसिंगे मतिक चाबा नागरिक सिटीजन अमा ओहेंसी हाइबा तारती मतिक चाना मेस्योर मोयरबा लाइलाइसु मतिक चाना चाइनाउ सिंगसि लोइना हेलबतदा कोइगी पाक हाइबा तारे कोइगी इंडिया और नत्रगना कोइगी मणिपुर से यामना अफबल राइफल नुआइबा यामना पीसफुल लोइबा
amaga understanding leba adugumba nungsinana leminaba jati khudingba koi sinoma nungsinana leba adugumba shanti oiba leba ama ohengadoribani akoi Nepal ki konung Kathmandu dagi miyoi humpudrani thoi puraga paikiba aeroplane ama ngasi ayuk landing tauramdaida Pokhara All Airport ki nakanda kaibadagi yamdrabada miyoi humpunipan lom laikidre miyoi kaya marumna asokaban nangkre hairi agency ki pau asina hai foreign national taramanga crew member mari yauna punna passenger humpunipan tongkiba plane aduda India macha mangasu tongki hairi Manipur ki education sector asi karam haina tauraga chawkhat hansige amadi maruoina haurakliba tumgi yumbi oirakadoriba mahairoi sing asi matau karamna afaba lambida punanaba yamna kanna hotnaribani haina education minister TS Basantana haikre wafam asi Thobal district ki khangabokta leiba new public higher secondary school ki kunmanga suba foundation day celebration da Adhoiba mithungi warol piraduna education minister Thaunauzam Basantana haikibani Tauramaduda Khangabok SC ki MLA Okram Surja Kumar Khangabok Jila Parishad member KH Rajmohan amadi school asigi GB ki chairman secretary amasung school asidagi haukiba masak naiba miyoi kayana saruk yaki Minister TS Basantana makatana hai yariba makai function yaudana education sector asi afaba maikaida punaba hotnajabani function ama tawbada taraga chatkibadu nataba mahairoi khuding maksu function adu yauhanba makoiga interaction tawba makoina pamliba si karino makoina haining libana karino haibana chingba adu khangdoknaba hotnabana hena pamjai hairaduna school singna function tawbada su mahairoi singa interaction tawnanabagi matama hapiyu haiki Tauramaduga mari leinana school asiki mithoi mihenba mahairoi sing tongan ba competition singda mai paklaklaba mahairoi singda mana piduna ikai khumnaba utpamadi cultural program kaya pangthokpana mapungoiba thauram oiki function yaudana Manipur ki education sector se karmain tauraga chawkalanjige develop tawsige aduga most importantly koigi nungsijaraba students my future se kamain tawdana khoi positive oiba yamna afaba akoi tungi foundation state asigi country asigi in fact of the world future oidori badu ma students sing se karmain tawdana guide tawraga mentor tawraga karmain tawdana moi sing se afaba successful oiba not only career wise but human beings ohenna bhona basi khoi kan hona zabani aduni yari makai function ziyaw dana hona zabani adubu aina chhatra singha unabagi adugumba tanja ma phangba tarbo di ai yari makai yaw hona je aduga hariba function singsida ai interaction tawjaba aini am pamjabasi interaction tawba chhatra chhatri dagi question hanghalaga moiga tanaba moina pami bisi karino moigi wakhal lon kari lei moida leriba doubt se karino moigi future gi maram da kari khangingba mayam do madu discussion to budun khwai degi pamjaba sugumba function je organize to buda session macha ma thambo half an hour gumba laiba dignitaries sing matam kai thoga adugumba expert social scientists or politicians or any IS officer or laiba invitees sing duga interact to handana mic ama ready to biraga agang sing sida piraga noina hanging budo hango waina hangalaga akoi dignitaries sing invitees sing sina moina akhang ba knowledge to share to budo function zila aga tumin phammaga mayam na hairib secretary ga function yaud bi ade na laga yaur ga sakhiba nataba participate to on base aduna interactive session nama akoi gi interaction gi matam khara akoi dedicate to wa madakar laibra na I khanje Lakadoriba 26 January Republic Day gi mangoidana cheksin thorang lokhatpa oina ngasi ayuk Imphal West Commando na Thangmaiban Sinam Leikaida yumthong kuding changduna thibu humbagi thabak chathakre ngasi ayuk pung 9 makai fauba chathakiba thibu humbagi thabak aduda tongan ba UG group ki bailout taruk yauna yum humbudra gi miyoi chamaga humpu verified tawki mipa mipundi yaukhide hairi
Thaubal Commando Taraturuk Suba Assam Rifles Amadi Nongpok Chekmai Police Station gi Apunba Team Amana Nongpok Chekmai Police Station gi Manung Chanba Haukong Phai Lungthar Junction da ngasi patrolling amasung checking chathabada Honda Pulsar registration number MN01AE2108 lakpa mioi ahum drug konana phare hairi Police ki pauna hai ngasi ayuk pung 12 makhai rom tabada Nongpok Sekmai Police Station ki manung chanba Haukong Phai area da mioi kharana mayai kaba drug puthok pusin taure haiba pau fangbadagi Thaubal SP Jogesh Chandra Haubizam ki miting makhada additional SP O Wangkhomba amasung Thaubal Commando OC ke Nitaranjan na luchingba apunba team amana patrolling amasung checking chathabada mioi ahum asi phagat pangam kibani hairi drug konana pharaba sing adudi Senapati District ke Sontak Saijang Village dagi Letswanthang Wi-Fi Jahi Kuntaru Apokpa Tonginthang Wi-Fi Ngamkhoho Khongsai Jahi Kuntrahumdoi Apokpa Ngamlun Khongsai amasung Ukhru District ke Phungcham Village dagi Somithan Jimik Jahi Taranipan Apokpa Ringfangam Jiming Kawi hairi Makoidagi tongan ba plastic packet mangada haptuna purakpa opium kg 2.445 from Pangbangam ki hairi Paraba Makoi Ohumak Nongpok Sekmai Police Station da Sinakre hairi Sahitya Seva Samiti Kakchingi Yankai Taruk Suba Mapok Kumon Thoramga Mari Lainana Samiti Asina Aiba Aibi Singi Tongan ba Makalgi Lairik Singda Pukning Thogatuna Piba Sahitya Manasing Ngasi Lanthokre Library and Information Center Kakchingi Auditorium da Pangthokiba Mapok Kumon Amadi Mana Lanthokpaki Thoram Aduda DM University gi VC Professor Nongmaithem Rajmohan Sahitya Seva Samiti Kakchingi President Khetri Bira amasung Manipuri Literary Society Imphal gi President Nongmaithem Kiran Kumarna athoiba mitung sing oiki Thoram aduda Sahitya Seva Samiti Kakchingna Jahi Khudingi Puthokpa Humphumanga Suba Chefong Chumthang Amadi Kunjakeso Muksana Iba Wari Macha Lairik Awun Potsu Pongki Sahitya Seva Samiti Kakchingna Piba Mana Singh Yambem Mani Sahitya Mana Lisingani Kunithoida Kakchingdagi Mayanglambam Yahima Tayaimagi Mangnan Sida Haiba Lairikda Asangba Wari Wasem Nobel da Piba Yendrambam Surlata Puruskar Mana Lisingani Kunithoida Lamjaudagi Aiba Cha Khonaigi Sajigi Leibakta Haiba Lairikta Saireng Lairikta Piba Chingku Moirang Leima Ningsing Kabirdas Mana Lisingani Kunithoida Guwahati dagi Aiba Mai Bhagat ki Saireng Lairik Apai Batangoi Handokpa Translation Lairikta Piba KSS Chauba Devi Translation Award Lisingani Kunithoida Yairipokdagi Tensubam Kunjakesorda Handokpa Srikant Lairikda Amadi Manipurgi Mapanda Kundariba Maitei Aiba Aibisingda Piba Khetri Nalini Sahitya Mana Lisingani Kunithoida Agartaladagi Koshnam Birolagi Imada Iba Chithida Kusinaki Tungda Aiba Sahitya Academy Award Yumlembam Ibom Chana Thobu Oiduna Aiba Aibi Kyana Saruk Yaduna Saireng Saidinabaki Thoramamasu Pangthoki World Health Organization ki project makhada India Hypertension Control Initiative na Ministry of Health and Family Welfare State Health Mission amadi India Council of Medical Research ICMR ga punna kusam na sinduna ngasi Thaubal District ki Wangbal da laiba Integrated Rural Development Educational Organization IRDEO gi Senior Citizen Home da nongmagi oiba Free Hypertension Blood Pressure Checkup Camp pangthokre amadi BP patient singda lemna hidak langthak sing phanghankhre ICMR gi Senior Supervisor Akoijam Sonam Devi amadi PHC Khongjom gi MO in charge Dr. Thongam Samanandana luchingduna pangthokiba camp aduna home asida leiriba ahal kuntra mathoibu health screening tawkibaga loinana ahal kun mathoida tangai fadaba hidak sing lemna phanghanki loinana PHC Khongjom gi MO in charge Dr. Thongam Samanandana ahal singda BP gi maramda health talk su tawki Game aduda HWC Langathel HWC Thokchom Bengi amadi KRSNAA Diagnostic Wangjingi staff singsu saruk yaki Anti-Social Elements Prevention and Youth Development Organization na puthokpa kumja lisingani kulumdoigi calendar ngasi phongkhre Thaubal District ki manung chanba Irong Chingkham Makha Lekai da leiba organization asigi office da pangthokpa
Calendar Fongbagi Thoramda, Turel Ahanbi Ataukhong, Jila Parisat ki ex-member MV Abdul Salam, Turel Ahanbi Ataukhong, GP ki ex-pradhan MD Idris Ali, 5-star English School ki principal MD Salaudin Chowdhury, All Manipur Muslim Development Committee Headquarter ki General Secretary MD Sheikh Ataudin, Social Worker MD Yunus Khan, Auditor AG MD Islamuddin, ASEPYDO ki Coordinator MD Riyazuddin, President MD Musa Khan amadi Aladagi Secretary Abid Hussain achingba miyoi kayana saruk yaki. ASEPYDO ki Secretary MD Nurul Haqna haikibada mayai kaba chunjak leitaba aikhoigi haugallagliba naharol singbu masa mau fana thamnabagi pandamda organization sing safongkibani. Organization asigi pandam asi phangnabagidamakta changsilakadaba khongjang khudong chanabagi pandamda chahigi calendar asi fongbani. Asigumba calendar asi chahi khudingi leptana putoklagani. ASEPYDO na lamdam asidagi nisha maru phukna muthatnabagi changsinkiba khongjang lamdam asigi CSO sing club organization sing law enforcement agency singna mateng pangbikiba singbu thagatchari loinana makha tanasu mateng pangbiduna nisa leitaba tangdu leitaba iramdam ama sembada saruk yaminasi haiki. Civil society organization mayam kusamnaraga amadi leikagi leiriba amadi government gi maikai leiriba pasina chingba kayama akoiga mateng pangbirakhiba kudumako aikoigi maikai thagali aikoina miyamgi mateng loinana aikoigi maikai asidagi aikoigi lamdam asidagi nisabu maru phangna muthatnaba khonabada mateng pangbirakliba pai pumnamako aikoi su aikoina ngangkhoi leitana thagachari makha tarasu SP tona miyamgi kusamnaraga lamdam asidagi drug maru phangna tatna aikoigi masa mau phaba igumba chawkatpagi wakhallon mangjen tharaga aikoi pumnamak chatminabada miyam pumnamuktagi sojok nijari miyam pibigani haiba asa.